ꯈꯨꯔꯥꯃꯅꯤ ꯆꯥꯎꯕꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯆꯥꯎꯕꯒ ꯑꯩꯒꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯃꯔꯨꯞ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯋꯨꯟꯄꯣꯠꯇꯤ ꯎꯟꯕ ꯉꯝꯃꯣꯏ ꯑꯋꯨꯟꯄꯣꯠ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯕꯗꯤ ꯍꯣꯡꯁꯤ ꯅꯠꯇ꯭ꯔꯕꯗꯤꯅ ꯑꯗꯨꯃꯛ ꯇꯧ ꯂꯩꯔꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯕꯤꯃꯣꯜ ꯅꯪꯗ ꯅꯠꯇꯦꯅꯦꯍꯦ ꯅꯪꯗꯧꯅ ꯇꯧꯕ ꯀꯌꯥ ꯑꯃꯁꯨꯅꯦ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅꯅꯦ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯆꯥꯎꯕꯅꯅꯦ ꯑꯋꯨꯟꯄꯣꯠ ꯎꯟꯗ꯭ꯔꯕꯗꯤ ꯑꯋꯨꯟꯄꯣꯠ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯕꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅꯅꯦ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅꯤ ꯈꯨꯔꯥꯃꯅꯤ ꯂꯥꯏꯔꯕ ꯄꯠꯇꯠꯄꯃꯛꯁꯨ ꯅꯠꯇꯦ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯄꯩꯁꯥꯁꯨ ꯄꯥꯏꯔꯤꯕ ꯃꯁꯤꯗ ꯃꯥꯅ ꯑꯋꯨꯟꯄꯣꯠ ꯄꯤꯅꯤ ꯄꯤꯔꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯦ ꯐꯥꯖꯤꯜꯂꯒ ꯂꯨꯍꯣꯡꯗꯅ ꯍꯦꯛ ꯊꯝꯕ ꯉꯝꯃꯦꯃꯤ ꯑꯗꯣ ꯕꯤꯃꯣꯜ ꯅꯪꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯑꯋꯨꯟꯄꯣꯠꯇꯣ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯉꯣꯗꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯕꯣ ꯃꯗꯨꯁꯨ ꯄꯥꯝꯗꯕ꯭ꯔꯣ ꯈꯨꯔꯥꯃꯅꯤ ꯃꯗꯨꯃꯛꯁꯨ ꯇꯖꯣꯞ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦꯗ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯂꯨꯍꯣꯡꯕꯗ ꯑꯋꯨꯟꯄꯣꯠ ꯌꯥꯎꯏ ꯌꯥꯎꯗꯦꯅ ꯃꯌꯥꯝꯅ ꯉꯥꯡꯅꯒꯗꯕꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯇꯥꯕ ꯇꯜꯂꯤꯕ ꯏꯆꯥꯅꯨꯄꯥ ꯃꯊꯟꯗꯅꯤꯅ ꯈꯔ ꯃꯆꯨ ꯇꯥꯅ ꯍꯣꯡꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨ ꯏꯕꯣ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯈꯩꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯪꯅ ꯇꯞꯄꯤꯕ ꯂꯦꯝꯅ ꯂꯦꯝꯃꯤꯕ ꯃꯥꯅꯒ ꯅꯈꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯌꯨꯝꯒꯗꯣ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕꯖꯥꯅꯤꯗ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯈꯩꯗꯣ ꯅꯨꯄꯤ ꯊꯤꯈꯤꯗꯅ ꯇꯧꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯍꯦꯛꯇꯅꯦ ꯏꯃꯧ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯣ ꯈꯨꯔꯥꯃꯅꯤ ꯑꯃꯨꯛꯇꯪꯒꯅꯦ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯒ ꯆꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯅꯔꯨꯁꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯅꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯥꯏꯅꯔꯨꯁꯤ ꯍꯣꯏꯅꯦ ꯍꯥꯏꯅꯔꯨꯁꯤꯅꯦ ꯅꯪꯅꯅꯦ ꯆꯠꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣই ꯑꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅꯁꯨꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯥꯌꯁꯀꯥꯟꯇꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯑꯃꯃꯝꯁꯨ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯋꯥꯆꯞꯇ ꯑꯗꯨꯃꯛ ꯇꯦꯛꯁ ꯊꯥꯕꯤꯔꯛꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯤꯛꯄ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯃꯆꯥꯅꯨꯄꯤ 3 ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕ ꯀꯌꯥꯅ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯖꯕ ꯂꯥꯛꯄꯗ ꯑꯔꯤꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯑꯋꯨꯟꯄꯣꯠ ꯄꯤꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯃꯧ ꯑꯣꯏꯖꯧ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯗ ꯑꯋꯨꯟꯄꯣꯠ ꯄꯥꯝꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯂꯝꯗꯦ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯑꯋꯨꯟꯄꯣꯠ ꯄꯤꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ 2 ꯑꯃꯗꯤ ꯍꯣꯡꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯇ ꯉꯥꯏꯔꯦ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯆꯥꯎꯕꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯃꯣꯜꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯑꯋꯨꯟꯄꯣꯠ ꯄꯤꯗ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯕꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯖꯧ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯕꯤꯃꯣꯜ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯇꯥꯎꯅ ꯏꯃꯨꯡ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯅꯨꯄꯤꯗ ꯑꯋꯨꯟꯄꯣꯠ ꯀꯔꯤꯃꯠꯇ ꯎꯟꯕ ꯉꯝꯂꯣꯏꯀꯣ ꯏꯇꯥꯎꯅ ꯃꯁꯤ ꯌꯥꯔꯕꯗꯤ ꯍꯦꯛꯇꯃꯛ ꯂꯨꯍꯣꯡꯂꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏꯀꯣ ꯐꯔꯦ ꯏꯇꯥꯎꯅ ꯄꯥꯝꯕꯗꯣ ꯑꯩꯁꯨ ꯄꯥꯡꯊꯣꯛꯂꯒꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯏꯊꯟꯗꯅꯤꯅ ꯇꯖꯣꯞ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯑꯋꯨꯟꯄꯣꯠꯀꯤ ꯆꯪꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯆꯔꯒꯦ ꯌꯥꯔꯕ꯭ꯔꯥ ꯏꯇꯥꯎ ꯑꯔꯤꯛꯄ ꯆꯥꯎꯕꯗꯤ ꯃꯇꯥꯎ ꯕꯤꯃꯣꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯗꯤ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯕ ꯊꯛꯄꯗꯁꯨ ꯃꯌꯦꯡ ꯇꯥꯔꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯂꯔꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯁꯣꯔꯥꯠ ꯗꯦꯕ ꯀꯔꯃꯒꯤ ꯕꯥꯇꯣꯜ ꯇꯧꯔꯛꯂꯕꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯑꯔꯦꯝꯕꯗ ꯄꯣꯌꯦꯡꯒꯤ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯗꯦ
ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯠꯇꯦꯗ, ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯦ, ꯄꯩꯁꯥꯁꯨ ꯄꯥꯏꯔꯤꯕ, ꯃꯆꯥꯅꯨꯄꯤꯗꯁꯨ ꯄꯤꯅꯤꯡꯗꯦ, ꯂꯥꯏꯗꯁꯨ ꯀꯠꯅꯤꯡꯗꯦ, ꯃꯤꯉꯣꯟꯗꯁꯨ ꯄꯤꯅꯤꯡꯗꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯀꯣꯛꯁꯤꯕꯣ? ꯍꯌꯦꯡ ꯁꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯈꯟꯗꯗꯕ ꯖꯥꯠꯂꯥ? ꯈꯪꯗꯦꯅꯦ, ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯔꯤꯅꯣ? ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯀꯥꯟꯗ ꯀꯅꯥꯅ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗꯣꯔꯤꯕꯅꯣ? ꯑꯗꯨꯅꯤꯅꯦ, ꯈꯪꯗ꯭ꯔꯦꯅꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ꯫ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯗꯦꯕ ꯀꯔꯃꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯏ, ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯀꯣꯛꯁꯦ ꯑꯉꯛꯄꯅꯤ, ꯃꯇꯩ ꯃꯅꯥꯎꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯔꯤꯛꯄ ꯑꯅꯤꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯁꯤꯗꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯄꯨꯟꯐꯝ ꯂꯩꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯖꯒꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯑꯍꯜ ꯂꯃꯟ, ꯑꯉꯥꯡ, ꯅꯍꯥ ꯄꯥꯈꯪ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ, ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯒꯤ, ꯑꯗꯨꯒ ꯑꯍꯜ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯂꯩꯕꯨꯡ ꯐꯝꯐꯝ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯕꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯚꯥꯏ ꯑꯅꯤꯕꯨ ꯑꯔꯤꯛꯄ ꯈꯨꯔꯥ ꯏꯟꯗꯣꯟꯗꯒꯤ ꯄꯩꯁꯥ ꯃꯈꯥꯏ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯧꯕ ꯉꯝꯖꯒꯗ꯭ꯔꯣ? ꯍꯦꯔꯥ ꯚꯥꯏ, ꯀꯗꯥꯏꯗꯒꯤ ꯉꯝꯒꯗꯧꯔꯤꯒꯦ? ꯄꯩꯁꯥꯗꯤ ꯂꯥꯏꯔꯗꯅ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯠꯄ ꯉꯝꯖꯔꯣꯏ꯫ ꯚꯥꯏ ꯑꯅꯤ, ꯑꯩꯕꯨꯗꯤ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯧꯕ ꯉꯝꯅꯤꯗ꯫ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯅꯤꯅ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤꯗ꯫ ꯂꯤꯛꯁꯨ ꯂꯤꯛꯃꯟꯈ꯭ꯔꯦ ꯚꯥꯏ꯫ ꯑꯗꯣ ꯚꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ, ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯦ ꯂꯧꯕꯕꯨ ꯌꯥꯅꯤ ꯍꯥꯏꯔꯕꯗꯤ ꯈꯔ ꯂꯧꯁꯤꯗꯅ꯫ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯣ ꯍꯦꯛꯇ ꯂꯤꯔꯣꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯚꯥꯏꯒꯤ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯦꯛꯇ ꯄꯥꯡꯉꯒꯦꯅꯦ꯫ ꯐꯔꯦꯅꯦ ꯚꯥꯏ, ꯚꯥꯏ ꯑꯅꯤꯅꯁꯨ ꯄꯩꯁꯥ ꯂꯧꯊꯣꯛꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯈꯟꯅꯕ ꯇꯥꯏ꯫ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎꯅꯤꯅ ꯄꯩꯁꯥ ꯄꯥꯛ ꯄꯤꯔꯛꯀꯗꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯕꯨ ꯊꯥꯖꯍꯜꯂꯒ ꯃꯈꯣꯏꯗ ꯍꯔꯥꯎꯍꯜꯂꯒ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ ꯚꯥꯏ, ꯚꯥꯏꯅꯅꯦ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯥꯛꯄꯤꯔꯣꯅꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯁꯤꯅꯦ꯫ ꯐꯔꯦ ꯚꯥꯏ, ꯑꯗꯨꯗꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯁꯤ꯫ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯁꯦ ꯍꯔꯥꯎꯅꯕꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯈꯔꯗꯤ ꯉꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯒꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯤ: ꯈꯨꯔꯥ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ, ꯃꯗꯨꯗ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗ ꯁꯅꯥ ꯈꯨꯖꯥꯏ 70ꯈꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯗꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯁꯅꯥ ꯈꯨꯖꯥꯏꯗꯣ ꯂꯧꯊꯣꯛꯆꯒꯦ, ꯑꯗꯨꯒ ꯈꯨꯔꯥ ꯏꯟꯗꯣꯟꯒꯤꯁꯨ ꯈꯔ ꯄꯤꯔꯝꯒꯦ, ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯧꯒꯦ ꯍꯥꯏꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯑꯩꯈꯣꯏꯅ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯧꯒꯦꯁꯨ ꯍꯥꯏꯁꯤ꯫ ꯁꯅꯥꯅꯤ ꯍꯥꯏꯔꯕꯗꯤ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯁꯅꯥ ꯈꯨꯖꯥꯏꯗꯣ ꯄꯤꯌꯨꯃꯛ ꯌꯥꯗ꯭ꯔꯕꯁꯨ ꯑꯋꯥꯃꯟꯗꯤ ꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅꯅꯦ ꯄꯩꯁꯥꯒꯤ ꯈꯥꯎꯖꯥꯎ 3ꯅꯦ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯁꯤ꯫ ꯌꯥꯏꯅꯦ ꯚꯥꯏ, ꯚꯥꯏꯒꯤ ꯋꯥꯈꯜꯁꯦ꯫ ꯂꯥꯛꯑꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛꯅꯦ ꯍꯦꯛꯇ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯈꯣꯗ ꯚꯥꯏ ꯑꯅꯤ, ꯚꯥꯏ ꯑꯅꯤꯒꯤ ꯋꯥꯈꯟꯗꯨ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂꯅꯦ? ꯑꯩꯗꯤ ꯐꯠꯇꯦꯅ ꯈꯜꯂꯤꯀꯣ ꯏꯇꯥꯎ꯫ ꯚꯥꯏ, ꯐꯠꯇꯕ ꯉꯥꯛꯀꯤꯁꯨ ꯈꯟꯒꯅꯨꯅꯦ꯫ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯌꯦꯡ ꯁꯤꯔꯕ ꯀꯥꯟꯗ ꯃꯣꯏꯅ ꯄꯨꯕ ꯌꯥꯕ꯭ꯔꯣ? ꯀꯅꯥꯗ ꯄꯤꯔꯝꯗꯣꯔꯤꯒꯦ? ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ, ꯃꯈꯣꯏ ꯁꯤꯕ ꯀꯥꯟꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯍꯨꯔꯥꯟꯅꯈ꯭ꯔꯕꯗꯤ? ꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯃꯁꯥ ꯈꯪꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔꯁꯨ ꯇꯧꯁꯜꯂꯝꯃꯒ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕ ꯈꯪꯅ ꯍꯨꯔꯥꯟꯒꯗꯣꯔꯤꯕꯅꯤꯅꯦ꯫ ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯍꯣꯏ ꯚꯥꯏ, ꯐꯔꯦ, ꯍꯦꯛꯇꯃꯛ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯠꯇꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯔ ꯄꯩꯁꯥ ꯂꯧꯕꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯂꯥꯏꯔꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯍꯌꯦꯡꯃꯛꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯅꯅꯦ ꯚꯥꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯑꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯑꯔꯤꯛꯄ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯏ, ꯅꯪ ꯑꯝꯇ ꯀꯧꯗꯅ꯫ ꯑꯁ, ꯑꯩꯗꯤ ꯇꯟꯖꯜꯂꯛꯑꯦꯕꯣ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯃꯤ꯫
ꯚꯥꯏ ꯑꯅꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯏꯗ ꯉꯔꯥꯡ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯅꯈꯣꯏꯅꯤ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯧꯒꯦꯁꯦ ꯑꯣ ꯈꯨꯔꯥ ꯑꯣ ꯏꯟꯗꯣꯟ ꯑꯣ ꯈꯨꯔꯥ ꯆꯥꯎꯕ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯈꯨꯔꯥꯗ ꯀꯥꯟꯅꯒꯗꯕ ꯄꯥꯎꯇꯥꯛ ꯈꯔꯁꯨ ꯍꯥꯏꯖꯔꯝꯒꯦ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯆꯔꯤꯕꯁꯦ ꯋꯥꯐꯝ ꯑꯃ ꯈꯨꯔꯥꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯒꯗꯕ꯭ꯔꯅꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦꯕꯣ ꯃꯁꯤꯒꯤ ꯈꯨꯔꯥꯁꯦ ꯍꯧꯔꯛꯑꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯄꯩꯁꯥꯒꯤ ꯍꯥꯟꯅ ꯈꯜꯂꯦ ꯍꯥꯏꯕ ꯄꯩꯁꯥ ꯄꯤꯊꯣꯛꯅꯤꯡꯗꯕ ꯂꯤꯛꯈ꯭ꯔꯕꯖꯥꯠꯅꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯅꯤꯀꯣ ꯚꯥꯏ ꯑꯝꯇ ꯉꯥꯏꯀꯣ ꯇꯞꯊꯀꯣ ꯏꯪꯅ ꯑꯝꯇ ꯇꯧꯁꯤ ꯑꯩ ꯍꯥꯏꯒꯦ ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯑꯣ ꯈꯨꯔꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯖꯒꯦ ꯇꯧꯕꯅꯦ ꯈꯨꯔꯥꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯀꯗꯕ ꯅꯠꯇꯤꯌꯦ ꯈꯨꯔꯥꯒꯤ ꯀꯥꯟꯅꯒꯗꯕ ꯈꯨꯔꯥꯒꯤ ꯏꯪꯈꯣꯜꯗ ꯁꯅꯥ ꯈꯔ ꯂꯩꯔꯦ ꯃꯁꯤꯁꯦ ꯈꯨꯔꯥꯗ ꯂꯣꯟꯅ ꯇꯥꯛꯊꯣꯛꯆꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯦ ꯀꯔꯤ ꯁꯅꯥ ꯍꯥꯏꯕ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯩ ꯅꯈꯣꯏꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯣ ꯐꯖꯅ ꯇꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯁꯅꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯔꯤꯛꯄ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯈꯤꯕꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ